Sijarabai Chilinao, Marup Mapang, Koding Makpu, Hanba Moktada, Ekoi Bukan Bibo Mapu, Prabhu Jisu Christ Agimingda, Nusiba Harau Pagi, Salam Pizari, Ishorbu Tagali, Ekoi Loinamak Ishorbu Tagat, Kani Haibasi Gitazabani, Maramdi, Asigum Laba Pazakraba, Numit Matam, Ishorna Ekoi Pibi Base, Ekoyamna Laibak Pai, Maruaina. Mahaki wahai tamin aduna puknin thogan mina bahai base asidagi hena ekoi gi punsida nungaiba harauba leite loinana ngasi chilenau singda thamjaning ba wafam adudi 1 Peter chapter 1 ase ekoi mayam gi damakta yamna maru oiba adukki matik ekoi bu puknin thogat piba Ishorgi wahai sastra gi mafam amani karigino hairaga Peter na Apostle Peter na magi matamda lairamba Diaspora Christian sing haibadi chai thoktuna laikhraba mafam tongan persecution na maram oiraga asmaina mafam tongan na chai thoktuna laikhraba ichilinau sing haibadi Christian sing bu Mahakna punin thogat pinanaba aduga achumba asigi maram asida ikiba letter aduni aduna ekoisu hapta kodingi series of diaspora messages ase taminar tuna ekoi punin thogat payam phangi ngasi su ekoi amuk hanna masigi series asida ekoi amuk changsi harau nungai na ekoi mayam Christmas celebrate tobo phange mafamda aduga imungi misinga aduga ekoigi ichilinao marup mapang sing mayamga ekoigi leifamda harau nungaina tauramgani haibasisu aigi thajabani ngasi ekoi paminagadauriba text asi 1 Peter gi chapter 1 verses 11 ga 10 ga 11 asini masi ekoina munna study tauminasi masi munna paraga taminaraga ekoi khangminasi masida ekoina maru oina yengadabasi karino hairaga the prophets have inquired and searched carefully haibani maisau sing ekoi Manipuri da hairaga maisau singna prophet singna munna Thiraga makoina lairamba asigi matang asidani makoina thiramba se karino makoina munna yengsalamba se karino haibase ngasi maru oina ekoi paminasi Manipuri gi Bible da aina pathokchage verse 10 da nakoina phangba thojan asigi maramda haidok khiba wa Watakthokpa Misingna aran khubam asigi maramda Thirammi Amasung Kupna Hanglammi makoigi nungda leiba Kristagi thawai aduna Kristana awa khang gadaba amasung madugi matungda matik mangan phangadaba adugi maramda Hana Saki Piduna Taklamba Adu Kanano Natraga Karamba Matamda Oigadage Haina Makoina Thirammi Haibani. Actually now sing prophet singna Maiso singna Makoina Maruaina Jisu Christagi Maramda Makoina Kupna Munna Makoina Thiramba amadi Kupna Hanglamba asini ekoina ngasigi text da ubase thaina matamgi prophet singse kanano Ishor gi prophet singse makoi kanano haiba matamda they were ordinary people aikoi gumba mioiba icham chamba mioi sing khakta oirami adubu makoi asi ishorna kaubiba God called them and made them prophets ishorna makoi bu kauthokpi duna
mahakki maichau prophetsing oina mahakna semlami adudagi they proved to be faithful and courageous ishorna makoibu kauthokhraba matungda ishorna makoibu prophets oina sembikhraba matungda makoi ase yamna thajaba yaba amadi thauna leiba adugumba mising oiduna ishorgi thaugan taurami aduga makoigi ministry se karino the ministry of the prophets ingi makoina tauriba ministry ase akoini yengminasi ahanbada they proclaim prophecies from God ishordagi phangba ishorgi wahai ishorna khanghandingba tahaningba utningba sing adu makoina ishorna piraga madu makoina phongdoklami haibani sandoklami haibani ani shubada they praise the word of God ishorgi wahai asi makoina phongdoi aduga they pray for the people mi singi damakta parthanada kanna makoina haijarami aduga mari shubada they sought to go deeper in their knowledge of God ishor asikanano ishorgi maramasida henna khangningai gi damakta makoi se kanna makoi gi knowledge ase henna luna khangmangam ningai ase makoi hotnarami haibani aduga in particular they search for greater knowledge maru oina makoina henna khangnana bagi damakta ishorgi maramda henna munna kupna khangmangamna bagi damakta makoi Thirammi aduga Hanglammi haibani maduda kari yaubagi haibakanda the salvation plan of God ishorna taibang panda leiriba mioiba khudingma asibu kanbinana bagi damakta aikoina aran kubam phangnana bagi damakta ishorna siliba plan ase karino katai phau leibagi haibase makoi thi ani shubada especially with reference to Messiah who would be the savior of the world maruaina Messiah haibadi taibang pan asigi kanbiba mapu oina lakliba aduga oigadawriba mahak asigi maram asida henna maruaina Thirammi masini aikoi ngasai text asida 1 Peter chapter 1 verse 10 and 11 asida aikoina pabase actually now sing ishorna mioiba aikoi gi damakta aran khubam asi plan tawduna laikhrabani masigi plan ase kamaina leibano haiba kanda ishorgi wahai asida aikoina yengba kanda kupna thijanba matamda ishorna taibang panda leiriba mioiba aikoi khuding makse aran khubam phamnana bgidamakta semlam gre plan loina thamlam gre habase aikoina uba phange aduna masigi plan ase this was not to be taken for granted aikoina ilaina khandokpa yade haibani ishorna aikoi bu kaningi aikoi bu aran kubam piningi adubu masi aikoina laina khandokpa taragadi madu chumdabani aduna prophet singna kari tawbano haiba taragadi masigi ishorna aikoi gi salvation aran kubam gi damakta siliba semiba plan ase makoina henna munna khangba yana bagi damakta they inquire makoina kanna thijalambani masi aduga they search carefully makoina kari tawbra hairaga Kupna Hanglammi makoi gimarakta Amasung atoppa prophet singda kamaina leibano haibase hanglaga thiraga makoina henna khangnaba tawrami aduna they discovered the doctrine of grace masigi matungda kari makoina phangbage haiba kanda ishorna mioiba ikoi asibu asuki matik nungsi haibadi ishorgi thawjal asigi maram asida makoina thidokpa phangki aduga they went on to preach the grace of God that would be given aduna makoina chatlaga mafam gudingda mi singda masigi ishorgi thawjal asigi maram asida makoina sandoi
masi aikoigi damakta ishorna pigadawrabani haiduna makoina chatlaga misingda sandokhibani masida aikoina amuk maru oiba ama study tawminaba darkar oiba sikarino hairaga the Spirit of Christ Christagi Spirit thawai asigi maram asida aikoina su nainaba yai madudi karino hairaga thawai asengba asisu masigi salvation plan asida ishorna aikoigi damakta aran kubamgi plan sembasida involve chauna tawi saru yabani aduna the Spirit of Christ Jesus Christagi thawai haibadi Holy Spirit thawai asengba asibuni magi another title haibatare atopa title amani aduna he is called the Spirit of the Lord mahak asi ishor gi thawai haina su khangnai Christa gi thawai haina su khangnai natraga thawai asengba haina su ekhoina khangnai the Holy Spirit the Spirit of Christ aduna mahak na kari tawbano haiba kanda he would be involved from the very beginning ahanbadagi or ahobadagi mahak ase involved tawkrabani he would be involved in the virgin birth Jesus Christ na polakpa asengba nupi mahak tagi polakpa asidagisu aikhoina wari asi loina uba phangi thawai asengbi involvement ase aduga he would come upon the Lord Jesus at his baptism Jesus Christ na charapa matamda magi ministry public ministry se haurak kadauba matam asida Jesus na baptize toba matamda matam aduda su thawai asengba se aikoina uba phangi mahaki involvement ase yamna clear oina uba phangi aduga mari subada he would fill the Lord Jesus for his ministry thawai asengba sina Jesus Christ na magi ministry ase tawrakpa matam asida big thana thawai asina thallaga Jesus Christ gi ministry asida sumaina mateng oikhi masi ekoina wari se ishor gi wahai natraga Jesus Christ gi life and ministry asida ekoina study tawba kanda saying na ekoina uba phangbani aduna the ministry of the Spirit of God ishor gi thawai asina karamhaina ma ministry ase magi ministry se kamhaina leibano haiba sesu ekoina yengba tarabadi he was dwelling in the prophets ishor gi maichau sing ishor na khandoklaga kauthoklaga prophets oina semkhraba makhoi gi punsi aduda makhoi gi ministry aduda mahak saru yawi taseng na hairabada ishor gi manai sing prophet sing adugi nungda mahak indwell tawi haibani ko mahak yaw lai haibani he was guiding them ishor gi thawai asina ishor gi prophet sing maichau sing ase mahakna lamjing lamtak pibani aduga he was revealing important truths to learn to them mahakna achumba maru oiba achumba lessons mayam ase makoi tamjana na bagi damakta mahakna takpi utpi haibani aduna thawai aseng bagi involvement ase Jesus Christ gi punsida magi ministry da mana polakpadagi hona ahobadagi mahak saru yai aduga ishor gi thawai oina maki ministry ase maisau singda prophet singda mahakna mateng pangduna makhoida makhoigi nungda mahakna leiduna lamjing biduna aduga utpiduna takpiduna achumba sing ase khanghalle aduna great truths revealed by the Spirit of Christ Christ gi thawai asina yamna chaurba achumba ase utpiba se ekoina ishor gi wahai asida paba matamda uba phangbani aduna that the Messiah haibadi Jesus Christ the Lord Jesus Christ would come Messiah Jesus Christ mahak ase
lakani haibase masi utpibani natraga uhanbiba khanghanbibani Krista gi thawai asina aduga the Messiah would also have to undergo suffering Messiah asi taibang panda lakani lakpa matungda mahakna awaba kaya thengnagani haibase masisu Ishwar gi thawai asina or Krista gi thawai asina Holy Spirit Ishwar gi thawai asing masina utpi khrabani aduga ahum subada the Messiah would be given much glory after his suffering Messiah asina Jesus Christ asina awaba mayam asi khangduna thengnaraga mayokna khraba matung aduda mahak glory matik mangal adu mangonda pigani haibase Ishwar gi thawai Krista gi thawai natraga Holy Spirit aikoina khangnariba mahak asina loina utpi khrapani aduna masida aikoi gi damakta kari relevance oiba study tawningai kari leibra aikoi gi damakta maru oiba yamna kanabase karino hairaga the salvation we have experienced aikoi na ngasi aran khubam phangre haina harauriba Ishwar gi aran khubam aikoi na phangliba ase masi Ishwar gi thawai aduna mateng oiraga Ishwar gi maichau sing prophet sing aduda loina utpirami aduga salvation arises from the grace of God aikoi na ngasi aran khubam phangliba ase Ishwar gi thauzal dagi tholakpani haibasisu Ishwar gi thawai asina utpiba asi aikoina phangi aduna ichilinau sing ngasi aikoina phangliba aran khubam salvation ase masigi damakta loina Ishwar gi thawai na ulam khare prophet singda maichau singda aduga masigi salvation aikoina phangliba se Ishwar gi thauzalni haibasisu aikoina khanghanbire ani shubada aikoina tamjagadauba se karino ngasi hujik aikoi gi matam asida maru oina khangadaba se karino hairaga salvation comes from the Lord Jesus the Messiah aikoi gi aran khubam ase Jesus Christa Messiah mangondagi lakpani haibase aikoina khangadabani he would give salvation prophet singna phongdok lam khrabani utlam khrabani Ishwar gi thawaina madudi mahakna Messiah aduna aikoi gi damakta aran khubam ase pibigani haibani it would come from the grace of God masi Ishwar gi thauzal aduna maram oiraga lakpani this salvation is to be treasured and not to be granted aduna ngasi aikoina phangkhraba Ishwar gi nungsiba Ishwar gi thauzal ase aikoina yamna mamal laiba mamal yamlaba posak amagumna aikoina paigedabani aikoina lawgadabani masi aikoina lai na hekta khandokpa yade haibasini aduga suffering is not to be feared ngasi aikoigi punsida suffering awaba mayam ase thengnariba aya awaba mayam ase aikoina yengba matamda akiba phawramba yai madugi akibado aikoi phawhaloidabani maramdi karigino hairaga the Messiah suffered for us aikoi gi kanbiba mapu Messiah Krista aduna aikoi gi damakta awaba khodingma khangbi khrabani we should not be afraid of suffering for him aduna aikoi gi damakta man awaba khangbi raba adugi maramna aikoi na magi damakta awaba matam khara khanglabasu aikoi akiba laitana thona laina aikoi Krista gi damakta awaba khangba aikoi tamgadabani aduga glory of God Ishwar gi matik magul or mangal ase these would be given to all who endure suffering Ishwar gi matik mangal ase magul ase awaba se khangduna leiba natraga khangba ngamba mising Ishwar gi mising aduda
ishorna pibigani. Let us learn to endure any suffering we may have to undergo. Aduna aroi bada mayamda thamjaning badudi. Aikhoina kari maongi oirabasu. Tongan ba awaba kaya laklabasu. Aikhoi khangsi. Aikhoi mayok nasi. Theng nasi. Maramdi aikhoi gidamakta. Ngasi awaba kaya khangliba. Krista gidamakta aikhoi awaba kaya tarabasu. Masigi mahai aikhoi phangani. Madudi karino hairaga ishorgi matik mangal. Ishorgi magul adu aikhoida pigani. Aikhoibu ishorna phanghan bigani. Ishorna aikoi khudingmaki thamoi nungda sokpiduna ngangbiba oisunu aduga thauna phana aikhoigi salvation asibu ningsinglaga ishorbu thagalaga aikhoibu thaujanbiba ishorna haki thaujalgi maramna ngasi aikoi aran khubam phangbani masigi aran khubam hakna aikhoigi damakta silamba plan khuding makasisu haki wahaida aikhoina loina ure prophet singna uhalamba adu ngasi aikhoina uba phangle masigi damakta ishorna hakpu thagali aduga krista gi damakta aikhoina awaba kaya khanglabasu mana aikhoigi damakta awaba khangkiba adu ningsinglaga aikhoina su krista gi damakta awaba khangba ngambagi pangal adu ishorna aikhoida piu haina ishorda aikhoina nijasi ishorgi thaujal adu aikoi khuding makki mathapta pinabibo oisunu ishordang hatang pratna tausi thagajari paisor ngasi na hakki wahaida aikoi bu amuk hanna puning thogat pire matam adugi prophet singna ipaisor thawai semigi matengna ishorna hakki thaujal asigi maramda amadi aikoi mioiba khuding mapu kanbinanabagi damakta aran khubam phangnanabagi damakta siliba plan khuding maksibu utpiramba uhanbiramba khanghanbiramba ngasi aikoina amuk paduna khangba ngamle aduga jisu krista asikanano kristana aikoigi damakta salvation aran khubam ase pibibani aduga mahakna aikhoigi damakta awaba kaya khangduna khudingmak ase mahakna mahaki mathakta puduna lairami aduga loinana aikhoigi damakta iran khubam ase pinabire masigi achumba ase ngasi aikhoibu takpiduna khanghanbiduna pukning thogat bibagi damakta ishorna hakpu thagatle aikhoigi punsidasu masigi aran khubamgi aduga ishorna hakki thaujal asigi maram asida ningsingba khudingda harauna nahakpu thagat jaduna ipaisor aikhoigi aran khubam phangliba ase mamal yamlaba khudol amagumna potsakgumna aikhoina thamjanduna ipaisor krista gi damakta awaba kaya khanglabasu khanglaga madugi mahai adu aikoi khuding makna phangba ngamnanaba ishorgi matik magul ishorgi matik mangal ado aikoi dasu phangba ngamnanaba aikoi mayam gi thamoi nungda nahakna wangang biu thauna hapiu nahaki bor pinabiu haiduna aikoi bu pap tagi handok piba amata ngairaba kanbiba mapu prabhu jisu krista gi mingda nizari amen thagat sari mayambu ishona bor pinabibo ishinu